ngasi su mahawsagumna Sanalaibag Story Collection na mayam kitamak nungairaba wari ama puduna lakjari. Wari asigi maming na Time Mason. Wari asibu thabirakpa na Maipakpi Chanu. Matamsi ing sok 1950 gi mayai chanba matamni. Emily Export Research Center gi yamna prominent oiba scientist amani. Mahagna hausi research tawribasi time travel tawbagi hiramdani. Mahagna mahaki mathauda pukning yamna lupsan khibana imung manunga pau phaunadana leiraklibasi chahi ama mo hairaklabani. Professor Max na Emily nangbu yumdasu marak hallu kaidoke. Somda nakhoi pabungna ingonda mobile da ngangbana loire. Sir matungdagi akhoi pabungna call tawrakpada pairunu. Madusu yabu natine. Pharasu phatrasu napabungdo aigidi chanajaba marumni. Aina magi call paidaba haibase mana aibu waruki gedawribani. Asi haiduna Professor Max na Emily da mayumda marakta chatnaba hairami. Adubu mahangna hairiba do Emily na di manada haplamde. Magi haibu mahangna semgaliba time travel tawnaba mission ado mapung phana maipakpa asitani. Handaki formula asidi soidana maipakani haibadi khale. Adubu handaksu mamangi matawgum yadrabadi masigi mission se ahin mai thadoklagadabani. Asi haidana Emily do masadu leitadana Mason ado mapung phana loisinabo hotnarami. Nakal amaromdana Emily gi mapabung Thomas to machanupi gi mobile da hanjal call tawrami. Masigi angangsina call tawrasu supai pairoi tawisi. Masibu karamba kandano mani yumda tangdu leitana leigadoribasibo. Asi khana Thomas machanupi da call tawado kaklaga magi marup Max ta oina call tawrami. Call ado ring hek chatpaga Max to thuna paireklami. Hello, itao, kari lere. Itao da kari yet patare. Isa na pido call to bani pairakte. Itao na yumda laknaba khara haibiyu haidana haijage na tawbani. Itao, ado gidi hojekta ina magi lepta changlaga hairambani. Asi haidana makhoi ani do waring hek sarami. Waring hek saraba matung Thomas su khanglami. Max na hairakliba aduna masa nupido yumda pak lakhiroi haiba. Aduna upai leita magi nupigi photo thetliba adugi mamangda wakhal wan leplami. Sana nang leiramdabadi isa nupi se ningthina takpi tambiduna nupi maza ama oibagi liri khoiriba haibado khanglamgadabani. Ngaside isa nupi se mapa aigi wata drene. Asi haidina Thomas magi nupigi photo do nungaitani yenglaga mamitagi mapi irik ama sinthareklami. Sintharekliba mapi do makut khopi namit panduda namsilaga khanglami. Asomdana Emily do mahakna sariba mission adugi part ama soirambado sindokpa loirami. Si oiradi mission che mathau pangthokpa yare. Asi haidana Emily makuta ubliba gop do lokthoklaga mahaki cabin tamna laklami aduga calling phone paikhalami. Victor Hugo do puraklo magi mathau lai. Hoi ma'am. Asi haidana Victor do Emily na Special Care Center da thamliba hui do lobu chatkirami. Victor na Hugo bu hek purakpaga Emily na Hugo bu pangkhalami. Hugo Asi haidana Emily na Hugo gi mamaida magi mamaiduna giri taklami. Asam tawni Emily na Hugo do mana nauna sariba mission adugi mamai chabukta leiriba phampham aduda phamhalami. Hugo bye bye. Asi haidana Emily do mission adugi switch to on tawrami. Matamduda Hugo na famliba mayai chabuk adugi phampak adugi akoibado akanba electric current ama chelaklami. Aduga khanghaudana Hugo na famliba phampak ado mitna kupada mangkhirami. Victor space locator do on to. Hoi ma'am. Asi haidana Victor na Hugo na tongliba mission adugi location khangnaba space locator do on tawrami.
ꯃꯗꯨꯅ ꯍꯦꯛ ꯑꯣꯟ ꯇꯧꯕꯒ ꯍꯨꯒꯣꯅ ꯇꯣꯡꯂꯤꯕ ꯃꯦꯁꯤꯟ ꯑꯗꯨꯅ ꯆꯠꯂꯤꯕ ꯃꯐꯝꯗꯨ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯁ꯭ꯀ꯭ꯔꯤꯟꯗ ꯆꯣꯡꯊꯣꯔꯛꯑꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯁꯣꯏꯗꯧꯕ ꯃꯥꯟꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯦꯃꯦꯂꯤꯗꯣ ꯃꯥꯒꯤ ꯏꯟꯚꯦꯟꯁꯟ ꯑꯗꯣ ꯃꯥꯏ ꯄꯥꯛꯂꯤ ꯈꯟꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯁ꯭ꯄꯥꯔꯛ ꯑꯃ ꯊꯣꯛꯂꯛꯄꯗꯒꯤ ꯃꯦꯁꯤꯟ ꯑꯗꯨꯒꯤ ꯂꯣꯀꯦꯁꯟ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯁꯤꯠ! ꯍꯟꯗꯛꯃꯨꯛꯁꯨ ꯐꯦꯜ ꯑꯣꯏꯔꯦ꯫ ꯑꯦꯃꯦꯂꯤ, ꯅꯪ ꯇꯦꯟꯁꯟ ꯌꯥꯝꯅ ꯂꯩꯔꯦ꯫ ꯃꯇꯝ ꯈꯔꯗꯤ ꯌꯨꯝꯗ ꯅꯤꯡꯊꯤꯅ ꯄꯣꯊꯥꯔꯒ ꯂꯩꯔꯨꯔꯣ꯫ ꯁꯔ, ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯗ ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯍꯣꯠꯅꯔꯛꯂꯒ ꯑꯁꯨꯝꯅ ꯃꯥꯏ ꯄꯥꯛꯂꯝꯗꯥꯏꯗ ꯇꯣꯛꯄ ꯍꯥꯏꯕꯁꯦ ꯑꯩ ꯄꯥꯝꯗꯦ꯫ ꯑꯗꯨꯅ ꯁꯔ, ꯌꯨꯝꯗ ꯄꯣꯊꯥꯔꯣ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯍꯥꯏꯕꯤꯒꯅꯨ꯫ ꯑꯦꯃꯦꯂꯤ, ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯗꯒꯤ ꯇꯣꯛꯂꯨ ꯍꯥꯏꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯅꯪ ꯃꯇꯝ ꯈꯔꯗꯤ ꯌꯨꯝꯗ ꯄꯣꯊꯥꯔꯒ ꯂꯩꯔꯨꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯛꯁꯅ ꯑꯦꯃꯦꯂꯤꯗ ꯊꯥ 3ꯗꯤ ꯔꯤꯁꯔꯆ ꯁꯦꯟꯇꯔ ꯑꯗꯨꯗ ꯂꯥꯛꯇꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯑꯦꯃꯦꯂꯤꯁꯨ ꯄ꯭ꯔꯣꯐꯦꯁꯔ ꯃꯦꯛꯁꯇ ꯃꯍꯥꯛꯄꯨ ꯂꯤꯞ ꯄꯤꯕꯤꯗꯅꯕ ꯐꯅ ꯀꯟꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯃꯦꯛꯁꯅ ꯇꯥꯕꯤꯔꯝꯗꯦ꯫ ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯔꯛꯂꯤꯁꯦ ꯉꯁꯤꯗꯤ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯂꯣꯏꯅ ꯇꯥꯔꯦ꯫ ꯚꯤꯛꯇꯔꯅ, ꯃꯦꯝ, ꯁꯔꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯃꯦꯝꯁꯦ ꯇꯦꯟꯁꯟ ꯌꯥꯝꯅ ꯂꯩ꯫ ꯃꯇꯝ ꯈꯔꯗꯤ ꯀꯣꯏꯊꯣꯛ ꯈꯣꯠꯇꯣꯛꯇꯅ ꯇꯧꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯚꯤꯛꯇꯔꯁꯨ ꯃꯥꯒꯤ ꯀꯦꯕꯤꯟ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯦꯃꯦꯂꯤ ꯃꯇꯣꯝꯇ ꯉꯥꯏꯔꯕꯗ ꯂꯦꯞꯇꯨꯗ ꯂꯩꯔꯤꯕ ꯐꯥꯏꯜ ꯈꯔꯗꯣ ꯂꯥꯛꯇꯅ ꯂꯪꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯁꯨ ꯃꯥꯒꯤ ꯀꯦꯕꯤꯟ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯦꯃꯦꯂꯤ ꯃꯥꯒꯤ ꯀꯦꯕꯤꯟ ꯍꯦꯛ ꯌꯧꯕꯒ ꯃꯄꯣꯠ ꯃꯆꯩ ꯈꯔ ꯕꯦꯛꯇ ꯍꯥꯞꯆꯤꯜꯂꯒ ꯔꯤꯁꯔꯆ ꯁꯦꯟꯇꯔꯗꯒꯤ ꯇꯞꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯀꯥꯟꯅꯗꯦ, ꯁꯤꯟꯗꯤꯗ ꯀꯣꯜ ꯇꯧꯕꯅ ꯐꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯦꯃꯦꯂꯤ ꯆꯥꯅꯖꯕꯤ ꯃꯇꯥꯔꯤ ꯁꯤꯟꯗꯤꯗ ꯀꯣꯜ ꯇꯧꯔꯝꯃꯤ꯫ ꯔꯤꯡ ꯍꯦꯛ ꯆꯠꯄꯒ ꯀꯣꯜꯗꯨ ꯄꯥꯏꯈꯠꯂꯛꯂꯝꯃꯤ꯫ ꯁꯅꯥꯏꯕꯦꯝꯃ, ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯀꯣꯜꯒ ꯇꯧꯔꯛꯏꯁꯤꯕꯣ? ꯁꯤꯟꯗꯤ, ꯀꯣꯇꯦꯖꯇ ꯔꯣꯅꯤꯛ, ꯅꯇꯥꯁꯥ ꯃꯈꯣꯏ ꯄꯨꯔꯒ ꯂꯥꯛꯎ, ꯑꯩ ꯍꯥꯟꯅ ꯂꯩꯔꯝꯃꯒꯦ꯫ ꯀꯩꯅꯣ ꯉꯁꯤꯁꯤꯕꯣ? ꯀꯔꯤ ꯅꯨꯃꯤꯠꯅꯣ? ꯅꯨꯃꯤꯠꯅ ꯅꯣꯡꯆꯨꯞꯇꯒꯤ ꯊꯣꯛꯂꯛꯄꯗꯤ ꯅꯠꯇꯦꯀꯣ? ꯐꯥꯒꯤ ꯇꯧꯔꯅꯨ, ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣ, ꯊꯝꯃꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯦꯃꯦꯂꯤ ꯀꯣꯜꯗꯨ ꯄꯠ ꯂꯥꯎꯅ ꯀꯛꯊꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯒꯣꯛꯇꯨ ꯎꯞꯁꯤꯜꯂꯒ ꯃꯣꯗꯦꯜ ꯑꯃꯒꯨꯝꯅ ꯇꯥꯟꯊꯥ ꯅꯥꯏꯅ ꯃꯥꯒꯤ ꯀꯥꯔ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯦꯃꯦꯂꯤ ꯃꯥꯒꯤ ꯀꯥꯔꯗꯨ ꯊꯧꯗꯨꯅ ꯁꯤꯇꯤꯗꯒꯤ ꯈꯔ ꯍꯥꯏꯊꯕꯗ ꯂꯩꯕ ꯃꯈꯣꯏꯒꯤ ꯐꯥꯔꯝꯒꯤ ꯌꯨꯝꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝꯗꯨ ꯌꯧꯕꯗ ꯑꯦꯃꯦꯂꯤ ꯇꯞꯅ ꯀꯥꯔꯒꯤ ꯊꯣꯡꯗꯣ ꯍꯥꯏꯗꯣꯛꯇꯨꯅ ꯀꯨꯝꯊꯔꯛꯑꯝꯃꯤ꯫ ꯀꯨꯏꯔꯦꯅꯦ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯥꯛꯇ꯭ꯔꯤꯁꯦ꯫ ꯗꯦꯗꯤꯗ ꯑꯩꯅ ꯁꯤꯗ ꯑꯍꯤꯡ ꯂꯦꯛꯂꯒ ꯍꯌꯦꯡ ꯑꯣꯏꯅ ꯍꯜꯂꯛꯑꯒꯦ ꯍꯥꯏꯅ ꯃꯦꯁꯦꯖ ꯊꯥꯈ꯭ꯔꯒꯦ꯫ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯃꯨꯛ ꯑꯪꯀꯜ ꯃꯦꯛꯁꯇ ꯁꯦꯟꯅꯗꯦ ꯍꯥꯏꯅ ꯑꯃꯨꯛ ꯉꯥꯡꯕꯤꯕ ꯇꯥꯔꯦ꯫ ꯑꯁꯤ ꯈꯟꯅ ꯑꯦꯃꯦꯂꯤ ꯃꯥꯒꯤ ꯃꯣꯕꯥꯏꯜꯗꯣ ꯃꯦꯁꯦꯖ ꯇꯥꯏꯞ ꯇꯧꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯁꯤꯟꯗꯤ ꯍꯣꯏ ꯃꯌꯥꯝꯗꯨꯁꯨ ꯃꯐꯝꯗꯨꯗ ꯌꯧꯁꯤꯜꯂꯛꯑꯝꯃꯤ꯫ ꯁꯤꯟꯗꯤꯅ, ꯍꯥꯏ, ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯌꯧꯔꯛꯄ? ꯀꯨꯏꯗ꯭ꯔꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯦꯃꯦꯂꯤꯗꯣ ꯃꯄꯥꯕꯨꯡꯗ ꯃꯦꯁꯦꯖꯇꯨ ꯊꯥꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯕꯦꯛꯇꯒꯤ ꯀꯣꯇꯦꯖ ꯑꯗꯨꯒꯤ ꯁꯣꯖꯩꯗꯨ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯔꯣꯅꯤꯠꯇꯤ ꯌꯧꯔꯛꯇ꯭ꯔꯕꯣ? ꯃꯌꯥꯝꯕꯅꯅꯦ ꯅꯨꯄꯤꯒ ꯄꯨꯟꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯂꯥꯛꯇ꯭ꯔꯦ꯫ ꯅꯇꯥꯁꯥꯅ, ꯂꯣꯏꯔꯦꯍꯦ, ꯃꯈꯣꯏꯒꯨꯝꯕ ꯑꯊꯦꯛꯄꯤ ꯀꯥꯡꯕꯨꯁꯦ ꯅꯨꯄꯤ ꯃꯔꯛꯇ ꯄꯨꯜꯂꯤ ꯌꯥꯗ, ꯅꯨꯄꯥ ꯃꯔꯛꯇ ꯄꯨꯜꯂꯁꯨ ꯑꯋꯥꯕ, ꯑꯁ ꯅꯨꯡꯕ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯦꯃꯦꯂꯤ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯀꯣꯇꯦꯖꯇꯨꯒꯤ ꯊꯣꯡꯗꯣ ꯍꯥꯡꯂꯝꯃꯤ꯫ ꯃꯇꯝ ꯀꯨꯏꯅ ꯃꯤ ꯂꯩꯅꯗꯕꯒꯤ ꯎꯐꯨꯟꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯂꯣꯛ ꯈꯨꯔꯝꯃꯤ꯫ ꯁꯤꯟꯗꯤꯅ, ꯑꯦꯃꯦꯂꯤ, ꯅꯈꯣꯏꯒꯤ ꯀꯣꯇꯦꯖ ꯁꯦꯡꯗꯣꯛꯄꯤꯗꯕ ꯀꯨꯏꯔ ꯃꯥꯜꯂꯤ꯫ ꯀꯅꯥꯅ ꯁꯦꯡꯗꯣꯛꯄꯤꯗꯧꯔꯤꯕꯅꯣ? ꯑꯩꯈꯣꯏꯗꯗꯤꯁꯨ ꯌꯨꯅꯤꯚꯔꯁꯤꯇꯤ ꯆꯠꯅꯕ ꯂꯥꯛꯅꯕꯅꯦ ꯀꯔꯤꯅꯦ, ꯌꯦꯡꯁꯤꯟꯕꯤꯅꯕ ꯃꯤꯁꯨ ꯂꯩꯇꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯅꯨꯡꯗ ꯇꯞꯅ ꯇꯞꯅ ꯆꯪꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯏꯃꯨꯡ ꯑꯗꯨ ꯁꯤꯠ ꯅꯥꯟꯅ ꯁꯤꯠꯇꯣꯛ ꯁꯦꯡꯗꯣꯛꯂꯝꯃꯤ꯫ ꯅꯇꯥꯁꯥꯅ, ꯑꯦꯃꯦꯂꯤ, ꯊꯕꯛ ꯑꯗꯨꯛ ꯆꯤꯟꯈ꯭ꯔꯕ ꯅꯪꯅ ꯂꯤꯞ ꯂꯧꯔꯛꯏꯁꯤꯕꯨ ꯀꯩ ꯇꯧꯔꯒꯦ? ꯅꯇꯥꯁꯥ, ꯑꯩꯅ ꯂꯧꯕ ꯅꯠꯇꯦꯗ, ꯁꯔꯅ ꯅꯝꯗꯅ ꯁꯨꯇꯤ ꯊꯥꯗꯣꯔꯛꯏꯕꯅꯤ꯫ ꯁꯤꯟꯗꯤꯅ, ꯑꯗ ꯇꯥꯏ, ꯃꯁꯥꯅ ꯁꯨꯇꯤ ꯅꯤꯃꯟꯗꯗꯅ ꯃꯣꯏꯒꯤ ꯕꯣꯁꯅ ꯁꯨꯇꯤ ꯊꯥꯗꯣꯔꯛꯑꯦ ꯍꯥꯏꯁꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯤꯟꯗꯤꯒ ꯅꯇꯥꯁꯥꯒꯗꯣ ꯍꯧꯅ ꯅꯣꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯦꯃꯦꯂꯤꯗꯣ ꯃꯈꯣꯏ ꯑꯅꯤꯗ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯂꯝꯃꯤ꯫ ꯌꯥꯔꯦ ꯈꯔ ꯅꯣꯛꯑꯣꯗꯤ, ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯗꯤ ꯊꯥꯏꯅ ꯑꯩꯈꯣꯏ ꯏꯃꯥꯅ ꯌꯦꯡꯂꯝꯕ ꯀꯣꯔꯤꯌꯟꯒꯤ ꯗ꯭ꯔꯃꯥ ꯑꯃ ꯑꯣꯏꯅ ꯌꯦꯡꯁꯤ꯫ ꯑꯩꯈꯣꯏ ꯗꯦꯗꯤꯒꯤ ꯂꯣꯀꯔꯗꯒꯤ ꯇꯨꯃꯤꯟꯅ ꯑꯩꯅ ꯅꯍꯥꯟꯃꯨꯛ ꯂꯧꯊꯣꯛꯄꯅꯤ꯫ ꯀꯔꯤ ꯃꯃꯤꯡꯕꯨ ꯀꯧꯒꯦ?
ꯑꯩꯁꯨ ꯅꯍꯥꯟ ꯑꯩꯈꯣꯏ ꯏꯃꯥꯅ ꯌꯦꯡꯂꯝꯕ ꯆꯥꯏꯅꯤꯁꯀꯤ ꯗ꯭ꯔꯃꯥ ꯑꯃ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯩꯅ ꯀꯞꯄꯁꯤꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯤꯟꯗꯤꯗꯣ ꯗ꯭ꯔꯃꯥ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯂꯤꯔꯛꯂꯝꯃꯤ ꯑꯦꯃꯤꯂꯤꯒ ꯅꯇꯥꯁꯥꯒꯗꯨꯁꯨ ꯁꯤꯟꯗꯤꯒꯤ ꯋꯥꯔꯤꯗꯣ ꯌꯥꯝ ꯃꯨꯟꯅ ꯇꯥꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯗꯤꯅꯔ ꯆꯥꯕ ꯂꯣꯏꯔꯒ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯐꯃꯨꯡ ꯑꯄꯥꯛꯄ ꯑꯗꯨꯗ ꯈꯣꯡꯒꯥꯏ ꯆꯟꯗꯨꯅ ꯐꯝꯂꯝꯃꯤ ꯑꯦꯃꯤꯂꯤꯅ ꯆꯥꯕ ꯊꯛꯄꯁꯨ ꯂꯣꯏꯔꯕꯅꯤꯅ ꯗ꯭ꯔꯃꯥ ꯑꯃꯨꯛ ꯌꯦꯡꯂꯁꯤꯅꯦ ꯁꯤꯟꯗꯤꯅ ꯍꯣꯏꯅꯦ ꯌꯦꯡꯂꯁꯤ ꯅꯇꯥꯁꯥꯅ ꯀꯔꯤ ꯗ꯭ꯔꯃꯥ ꯃꯃꯤꯡꯅꯣ ꯑꯦꯃꯤꯂꯤꯅ ꯂꯚ ꯏꯟ ꯗ ꯃꯨꯟꯂꯥꯏꯠ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯦꯃꯤꯂꯤꯗꯣ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯒ ꯗꯤꯛꯁꯇꯣ CD ꯃꯦꯆꯤꯟꯗꯨꯗ ꯍꯥꯞꯆꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯗ꯭ꯔꯃꯥꯗꯨ ꯌꯦꯡꯕ ꯍꯧꯔꯝꯃꯤ ꯑꯍꯧꯕꯗꯗꯤ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯅꯣꯛꯄꯗ ꯄꯨꯛꯂꯤ ꯇꯤꯡꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ ꯁꯤꯟꯗꯤꯅ ꯑꯦꯃꯤꯂꯤ ꯅꯣꯏ ꯃꯥꯁꯦ ꯗ꯭ꯔꯃꯥ ꯈꯟꯕ ꯌꯥꯝꯅ ꯍꯩ ꯅꯇꯥꯁꯥꯅ ꯑꯁꯦꯡꯕ ꯅꯣꯛꯄꯗ ꯄꯨꯛꯂꯤ ꯇꯤꯡꯂꯤ ꯇꯧꯔꯤꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯅꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯌꯥꯏ ꯌꯧꯁꯤꯜꯂꯛꯄ ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯁꯨꯁꯨꯠ ꯀꯞꯄ ꯍꯧꯔꯛꯂꯝꯃꯤ ꯁꯤꯟꯗꯤꯅ ꯑꯦꯃꯤꯂꯤ ꯁꯤꯗꯤ ꯊꯃꯣꯏ ꯀꯥꯏꯔꯦꯍꯦ ꯅꯇꯥꯁꯥꯅ ꯀꯔꯤ ꯗ꯭ꯔꯃꯥꯅꯣ ꯁꯤꯕꯣ ꯑꯁꯨꯛ ꯆꯥꯛꯍꯜꯂꯤꯁꯤꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯇꯤꯁꯨ ꯄꯦꯄꯔꯗꯨꯗ ꯇꯥꯔꯛꯂꯤꯕ ꯃꯄꯤꯁꯤꯡꯗꯨ ꯇꯩꯊꯣꯛꯂꯝꯃꯤ ꯃꯅꯥꯇꯣꯜꯁꯤꯡꯗꯨꯁꯨ ꯀꯞꯄꯒꯤ ꯉꯥꯡꯁꯪ ꯉꯥꯡꯁꯪ ꯉꯥꯡꯂꯕꯅꯤ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯗ꯭ꯔꯃꯥꯗꯨ ꯌꯦꯡꯕ ꯂꯣꯏꯔꯕꯗ ꯇꯨꯝꯂꯁꯦ ꯍꯥꯏꯗꯨꯅ ꯀꯥꯒꯤ ꯃꯩꯗꯨ ꯃꯨꯊꯠꯂꯒ ꯇꯨꯝꯊꯅꯕ ꯍꯣꯠꯅꯔꯝꯃꯤ ꯁꯤꯟꯗꯤꯒ ꯅꯇꯥꯁꯥꯒꯗꯤ ꯍꯤꯞꯊꯈꯤꯕꯒ ꯑꯗꯨꯝ ꯇꯨꯝꯊꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯑꯦꯃꯤꯂꯤꯗꯤ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ ꯇꯨꯝꯕꯁꯨ ꯌꯥꯗ꯭ꯔꯕꯅꯤ나 ꯑꯩꯒꯤ ꯐꯣꯔꯃꯨꯂꯥꯗꯣ ꯀꯔꯤꯗ ꯁꯣꯏ ꯍꯥꯏꯅ ꯌꯦꯡꯕꯅ ꯐꯅꯤ ꯑꯁꯤ ꯈꯟꯅ ꯑꯦꯃꯤꯂꯤꯗꯣ ꯃꯥꯒꯤ ꯐꯣꯟꯗꯨ ꯃꯥꯔꯝꯃꯤ ꯑꯗꯨꯒ ꯐꯣꯟꯒꯤ ꯐ꯭ꯂꯥꯛꯁꯇꯨ ꯊꯥꯡꯒꯠꯂꯒ ꯐꯥꯏꯜ ꯌꯥꯎꯕ ꯕꯦꯒꯇꯨ ꯊꯤꯔꯝꯃꯤ ꯑꯩꯕꯨ ꯉꯁꯥꯏꯒꯤ ꯕꯦꯒꯇꯨꯕꯨ ꯀꯔꯥꯏꯗ ꯊꯝꯈꯤꯕꯅꯣ ꯀꯥꯎꯔꯦꯅꯦ ꯑꯣ ꯃꯈꯥꯗ ꯗ꯭ꯔꯣꯌꯤꯡ ꯔꯨꯝꯗ ꯊꯝꯃꯝꯃꯦꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯦꯃꯤꯂꯤ ꯗ꯭ꯔꯣꯌꯤꯡ ꯔꯨꯝ ꯇꯝꯅ ꯀꯨꯝꯊꯔꯛꯂꯝꯃꯤ ꯑꯗꯨꯒ ꯕꯦꯒ ꯑꯗꯨꯗꯒꯤ ꯐꯥꯏꯜꯗꯨ ꯂꯧꯊꯣꯛꯂꯒ ꯂꯥꯏꯕ꯭ꯔꯦꯔꯤ ꯃꯆꯥ ꯑꯃ ꯂꯩꯔꯤꯕ ꯑꯗꯣꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯐꯥꯏꯜꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯀꯔꯤꯗ ꯁꯣꯏꯔꯤ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ ꯑꯦꯃꯤꯂꯤ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯇꯦꯕꯜꯗꯨꯗ ꯉꯥꯊꯔꯒ ꯇꯨꯝꯊꯈꯤꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯁꯤꯟꯗꯤꯗꯣ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯑꯦꯃꯤꯂꯤꯒꯤ ꯃꯄꯥꯗꯣ ꯀꯣꯏꯃꯥ ꯃꯔꯛꯂꯝꯃꯤ ꯅꯇꯥꯁꯥ ꯑꯦꯃꯤꯂꯤ ꯂꯩꯇꯤꯌꯦ ꯕꯥꯔꯨꯝ ꯆꯪꯂꯝꯅꯤꯕ ꯁꯤꯟꯗꯤ ꯐꯨ ꯍꯧꯒꯠꯇꯨꯅ ꯕꯥꯔꯨꯝ ꯂꯣꯝꯗ ꯆꯪꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ ꯕꯥꯔꯨꯝꯗꯁꯨ ꯂꯩꯇꯕ ꯑꯗꯨꯗ ꯃꯁꯥꯗꯨ ꯄꯥꯈꯠꯄ ꯄꯣꯛꯂꯝꯃꯤ ꯅꯇꯥꯁꯥ ꯑꯦꯃꯤꯂꯤꯗꯣ ꯕꯥꯔꯨꯝꯗꯁꯨ ꯂꯩꯍꯧꯗꯤꯌꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯤꯟꯗꯤꯅ ꯇꯨꯝꯂꯤꯕ ꯅꯇꯥꯁꯥꯗꯣ ꯍꯧꯗꯣꯛꯂꯝꯃꯤ ꯑꯁ ꯅꯠꯇꯦ ꯃꯥꯕꯨ ꯑꯉꯟꯕ ꯑꯌꯨꯛꯁꯤꯗ ꯀꯥꯏ ꯆꯠꯂꯤꯖꯥꯠꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯇꯥꯁꯥꯗꯣ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯤꯗꯨꯗ ꯃꯀꯣꯛꯇꯨ ꯑꯃꯨꯛ ꯍꯣꯠꯂꯝꯃꯤ ꯁꯤꯟꯗꯤꯅ ꯍꯧꯒꯠꯂꯨꯁꯦ ꯀꯥꯏꯗ ꯂꯩꯕꯅꯣ ꯑꯝꯇ ꯌꯦꯡꯉꯨꯁꯦ ꯍꯣꯏꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯑꯦꯃꯤꯂꯤꯗꯣ ꯀꯔꯣꯝꯗ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯅ ꯀꯣꯇꯦꯖ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯊꯤꯔꯝꯃꯤ ꯅꯇꯥꯁꯥꯅ ꯃꯗꯨꯕꯨ ꯉꯥꯎꯔꯖꯥꯠꯂꯣ ꯁꯤꯃ ꯆꯠꯀꯦ ꯍꯥꯏꯕꯁꯨ ꯍꯥꯏꯔꯝꯗꯦ ꯁꯤꯟꯗꯤꯅ ꯀꯥꯏꯗꯅꯣ ꯃꯥꯕꯨ ꯊꯤꯗꯣꯏꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯑꯦꯃꯤꯂꯤꯕꯨ ꯀꯣꯏꯊꯤ ꯊꯤꯔꯤ ꯇꯥꯟꯖꯥꯅꯗ ꯑꯦꯃꯤꯂꯤꯁꯨ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯑꯝꯃꯤ ꯑꯩꯗꯤ ꯇꯦꯕꯜꯗ ꯉꯥꯊꯔꯒ ꯑꯗꯨꯝ ꯇꯨꯝꯂ ꯃꯥꯜꯂꯤꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯦꯃꯤꯂꯤꯗꯣ ꯃꯁꯥꯗꯨ ꯇꯤꯡꯂꯤ ꯌꯥꯡꯂꯤ ꯊꯦꯛꯇꯣꯛꯂꯝꯃꯤ ꯑꯗꯨꯒ ꯆꯧꯀ꯭ꯔꯤ ꯑꯗꯨꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯝꯃꯤ ꯉꯁꯥꯏꯗꯒꯤ ꯃꯥꯕꯨ ꯀꯣꯏꯊꯤ ꯊꯤꯔꯤꯕ ꯑꯅꯤꯗꯨꯗꯤ ꯃꯥꯅ ꯊꯧꯁꯥꯗꯅ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯁꯥꯎꯅ ꯃꯉꯣꯟꯗ ꯌꯦꯡꯂꯛꯑꯝꯃꯤ ꯀꯩꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯑꯗꯨꯛ ꯁꯥꯎꯅ ꯌꯦꯡꯂꯛꯏꯗꯨꯅ ꯁꯤꯟꯗꯤꯅ ꯅꯪꯗꯤ ꯉꯁꯥꯏꯒꯤ ꯀꯥꯏꯗ ꯂꯩꯔꯨꯔꯤꯕ ꯅꯇꯥꯁꯥꯅ ꯐꯃꯨꯡꯗ ꯂꯩꯔꯝꯗꯕꯗꯨꯗ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯅꯪ ꯊꯤꯕꯗ ꯀꯌꯥꯝ ꯋꯥꯈ꯭ꯔꯦ ꯈꯪꯕ꯭ꯔꯣ ꯑꯩꯗꯤ ꯉꯔꯥꯡ ꯇꯨꯝꯕ ꯌꯥꯗꯕ ꯑꯗꯨꯗ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯂꯥꯏꯔꯤꯛ ꯑꯃ ꯁꯨꯝ ꯄꯥꯔꯝꯕꯗꯒꯤ ꯇꯨꯝꯊ ꯂꯩꯔꯝꯃꯤ ꯁꯤꯟꯗꯤꯅ ꯏꯕꯦꯝꯃ ꯅꯪ ꯊꯤꯕꯗꯅꯦ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯍꯨꯃꯥꯡ ꯀꯥꯡꯉꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯤꯟꯗꯤꯒ ꯅꯇꯥꯁꯥꯒꯗꯨ ꯁꯥꯎꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯑꯦꯃꯤꯂꯤꯗꯣ ꯅꯣꯛꯂꯒ ꯂꯩꯍꯧꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯗꯨꯅ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯔꯝꯃꯤ ꯑꯦꯃꯤꯂꯤꯅ ꯁꯤꯟꯗꯤ ꯑꯩ ꯃꯅꯤꯄꯨꯔꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯦꯃꯤꯂꯤ ꯑꯗꯨꯕꯨ ꯅꯣꯏ ꯗꯦꯗꯤꯅ ꯌꯥꯔꯛꯀꯗ꯭ꯔꯣ ꯌꯥꯗ꯭ꯔꯁꯨ ꯌꯥꯅꯕ ꯉꯥꯡꯅꯗꯣꯏꯅꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯃꯐꯝꯗꯣ
ꯑꯩꯒꯤꯗꯤ ꯍꯧꯔꯛꯐꯝꯅꯤ ꯑꯩꯅ ꯃꯅꯤꯄꯨꯔꯗ ꯈꯣꯡ ꯇꯥꯗꯅ ꯂꯩꯔꯛꯂꯤꯁꯦ ꯆꯍꯤ 10ꯒꯤ ꯃꯌꯥ ꯁꯨꯔꯛꯂꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯦꯃꯦꯂꯤꯗꯣ ꯑꯁꯥꯎꯕꯗꯨ ꯐꯥꯊꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯇꯧꯗꯨꯗ ꯁꯤꯟꯗꯤꯒ ꯅꯇꯥꯁꯥꯒꯅ ꯑꯦꯃꯦꯂꯤꯕꯨ ꯁꯥꯎꯕ ꯐꯅꯕ ꯐꯥꯊꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯒ ꯁꯤꯟꯗꯤꯒ ꯅꯇꯥꯁꯥꯒꯗꯣ ꯃꯥꯒꯤ ꯃꯊꯧ ꯂꯩꯕꯅ ꯂꯣꯏꯁꯤꯟꯅꯔꯝꯃꯤ ꯑꯩꯁꯨ ꯅꯣꯏ ꯑꯅꯤ ꯆꯠꯈꯤꯕꯒ ꯗꯦꯗꯤꯒꯤ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛ ꯌꯧꯔꯨꯒꯦ ꯁꯤꯟꯗꯤꯅ ꯑꯦꯃꯤꯂꯤ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯅꯪꯅ ꯑꯪꯀꯜꯗ ꯁꯥꯎꯔꯤꯅꯤ ꯇꯧꯔꯤꯗꯣ ꯍꯦꯟꯗꯤ ꯍꯦꯟꯃꯟꯕꯅꯤ ꯅꯇꯥꯁꯥꯅ ꯑꯁꯦꯡꯕ ꯁꯥꯎꯔꯤꯅꯤ ꯍꯥꯏꯗꯨꯅꯕꯨ ꯌꯨꯝꯗꯨꯗ ꯑꯪꯀꯜ ꯃꯇꯣꯝꯇ ꯇꯔꯛ ꯂꯩꯕꯗꯨꯕꯨ ꯅꯪꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯇꯥꯁꯥꯒ ꯁꯤꯟꯗꯤꯒꯗꯣ ꯑꯦꯃꯤꯂꯤꯗ ꯉꯥꯡꯅ ꯃꯣꯏꯒꯤ ꯂꯣꯏꯁꯤꯟꯐꯝ ꯊꯣꯛꯄꯁꯨ ꯂꯣꯏꯁꯤꯜꯂꯝꯃꯤ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯒ ꯃꯈꯣꯏ ꯑꯅꯤꯗꯣ ꯊꯦꯡꯂꯦ ꯍꯥꯏꯗꯨꯅ ꯇꯍꯥ ꯇꯧꯗꯨꯅ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯒ ꯃꯈꯣꯏ ꯑꯅꯤꯗꯣ ꯊꯦꯡꯂꯦ ꯍꯥꯏꯗꯨꯅ ꯇꯍꯥ ꯇꯧꯗꯨꯅ ꯁꯤꯟꯗꯤ ꯃꯥꯒꯤ ꯀꯥꯔꯗꯨ ꯊꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯆꯠꯈꯤꯔꯝꯃꯤ ꯀꯥꯟꯅꯗꯦ ꯑꯩꯁꯨ ꯏꯁꯥꯁꯦ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯈꯤꯒꯦ ꯑꯗꯨꯒ ꯗꯦꯗꯤꯒꯤ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛ ꯌꯧꯔꯨꯕ ꯍꯥꯏꯗꯨꯅꯤ ꯑꯁꯤ ꯈꯟꯅ ꯑꯦꯃꯦꯂꯤꯗꯣ ꯇꯥꯋꯦꯜ ꯑꯃ ꯄꯥꯏꯔꯒ ꯕꯥꯊꯔꯨꯝꯗ ꯆꯪꯈꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯣꯃꯥꯁꯀ ꯃꯦꯛꯁꯀꯗꯣ ꯊꯣꯃꯥꯁꯀꯤ ꯌꯨꯝꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯂꯥꯎꯟꯗꯨꯗ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤ ꯃꯦꯛꯁꯅ ꯏꯇꯥꯎ ꯅꯆꯥꯅꯨꯄꯤꯒ ꯅꯪꯒꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯀꯧꯅ ꯉꯥꯡꯅꯗꯅ ꯂꯩꯕ ꯌꯥꯗꯧꯔꯤꯕꯅꯣ ꯏꯇꯥꯎ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯃꯥꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗꯕꯁꯤꯗ ꯑꯩ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯃꯥꯁ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ ꯃꯇꯝꯗꯨꯗ ꯊꯣꯃꯥꯁꯇꯣ ꯄꯨꯟꯁꯤꯒꯤ ꯍꯧꯈꯤꯕ ꯇꯥꯡꯀꯛ ꯑꯃ ꯅꯤꯡꯁꯤꯡꯂꯛꯑꯝꯃꯤ ꯊꯣꯃꯥꯁ ꯑꯃꯗꯤ ꯁꯅꯥ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯕꯒꯤ ꯃꯇꯥꯡꯅꯤ ꯁꯅꯥ ꯅꯪꯕꯨ ꯑꯩꯅ ꯍꯥꯏꯕꯁꯤ ꯌꯥꯎ ꯀꯩꯗꯧꯒꯦ ꯅꯪꯒꯤ ꯊꯕꯛꯇꯣ ꯄꯣꯊꯥꯔꯣ ꯑꯗꯨꯒ ꯂꯟꯗꯟꯗ ꯑꯩꯒ ꯄꯨꯟꯅ ꯂꯩꯔꯨꯁꯤ ꯀꯩꯗꯧꯒꯦ ꯇꯥꯃꯣ ꯑꯩ ꯃꯗꯨ ꯌꯥꯕ ꯉꯝꯂꯣꯏ ꯑꯩꯅ ꯑꯥꯗ ꯂꯩꯈ꯭ꯔꯕꯗꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯀꯅꯥꯒ ꯂꯩꯍꯧꯕ ꯑꯗꯨꯒꯤꯗꯤ ꯊꯣꯏꯅ ꯋꯥꯔꯨꯅꯨ ꯑꯩꯈꯣꯏ ꯊꯣꯏꯕꯤꯅ ꯃꯥꯒ ꯂꯩꯃꯤꯟꯅꯍꯧꯒꯦ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯇꯥꯃꯣꯅ ꯍꯥꯏꯗꯨꯕꯣ ꯑꯩꯈꯣꯏ ꯂꯩꯅ ꯏꯃꯥ ꯄꯥꯕꯨꯡꯕꯨ ꯏꯆꯟꯅꯨꯄꯤꯒꯤꯗ ꯊꯝꯕ ꯍꯥꯏꯕꯁꯤꯕꯨ ꯐꯖꯕ ꯋꯥꯐꯝꯂꯣ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯂꯒ ꯆꯠꯄ ꯉꯝꯃꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎꯗꯣ ꯃꯔꯩ ꯀꯟꯅ ꯌꯦꯠꯅꯕ ꯍꯧꯔꯛꯂꯝꯃꯤ ꯊꯣꯃꯥꯁ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯐꯅ ꯀꯟꯅ ꯊꯦꯝꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯗꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯥꯕꯤꯌꯨ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯅ ꯆꯠꯄ ꯉꯝꯂꯣꯏ ꯍꯥꯏꯅ ꯁꯤꯈꯥꯡ ꯈꯪꯂꯕꯅꯤꯅ ꯑꯩ ꯏꯇꯣꯝꯇ ꯆꯠꯂꯛꯀꯦ ꯇꯥꯃꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯗꯣ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ ꯊꯣꯃꯥꯁꯇꯣ ꯃꯐꯤ ꯃꯔꯣꯜ ꯈꯔ ꯇ꯭ꯔꯣꯂꯤꯗ ꯍꯥꯞꯆꯤꯜꯂꯒ ꯌꯨꯝꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯑꯃꯨꯛ ꯍꯟꯅ ꯃꯅꯤꯄꯨꯔꯗ ꯈꯣꯡ ꯇꯥꯔꯔꯣꯏ ꯈꯟꯅ ꯊꯣꯛꯂꯛꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯆꯍꯤ 2ꯒꯤ ꯇꯨꯡꯗ ꯁꯅꯥ ꯂꯩꯇ꯭ꯔꯦ ꯃꯆꯥꯅꯨꯄꯤꯗꯨ ꯃꯆꯜꯅꯨꯄꯤꯒꯤꯗ ꯂꯩꯔꯦ ꯇꯥꯕꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯂꯧꯔꯨꯕꯅꯤ ꯃꯁꯤ ꯄꯨꯝꯕ ꯅꯤꯡꯁꯤꯡꯂꯨꯕꯗ ꯊꯣꯃꯥꯁꯇꯣ ꯅꯍꯧꯅꯅ ꯅꯤꯡꯉꯝꯗꯕ ꯄꯣꯛꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕ ꯑꯗꯨꯗ ꯃꯦꯛꯁꯅ ꯃꯁꯥ ꯅꯣꯝꯗꯨꯅ ꯀꯧꯔꯛꯂꯝꯃꯤ ꯀꯩꯗꯧꯔꯤꯗꯣ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕ ꯑꯗꯨꯗ ꯀꯩꯗꯧꯔꯕꯅꯣ ꯈꯜꯂꯨꯔꯦ ꯋꯥꯈꯜ ꯑꯃ ꯈꯜꯂꯨꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯔꯝꯃꯤ ꯑꯗꯨ ꯂꯣꯏꯔꯒ ꯃꯦꯛꯁꯇꯣ ꯃꯌꯨꯝ ꯍꯜꯂꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄꯗ ꯑꯦꯃꯤꯂꯤꯒꯤ ꯀꯥꯔꯗꯨ ꯊꯧꯖꯤꯜꯂꯛꯄ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯦꯛꯁꯀ ꯊꯣꯃꯥꯁꯀꯗꯣ ꯉꯛꯅ ꯌꯦꯡꯅꯔꯝꯃꯤ ꯍꯥꯏ ꯑꯪꯀꯜ ꯍꯥꯏ ꯏꯇꯥꯎ ꯉꯁꯤꯗꯤ ꯅꯆꯥꯅꯨꯄꯤꯒ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯁꯥꯍꯧꯔꯣ ꯑꯩꯁꯨ ꯍꯟꯈ꯭ꯔꯒꯦ ꯏꯇꯥꯎ ꯑꯩ ꯁꯨꯝ ꯂꯩꯖꯍꯧꯔꯒꯦ ꯊꯤꯟꯗꯣꯛꯆꯔꯔꯣꯏ ꯌꯥꯔꯦ ꯑꯦꯃꯤꯂꯤ ꯑꯪꯀꯜ ꯆꯠꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯛꯁꯇꯣ ꯒꯦꯠ ꯍꯥꯡꯂꯒ ꯊꯣꯛꯈꯤꯔꯝꯃꯤ ꯊꯣꯃꯥꯁ ꯃꯥꯒꯤ ꯃꯔꯨꯞ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯆꯥꯅꯨꯄꯤꯗ ꯉꯥꯡꯕ ꯍꯧꯔꯛꯂꯝꯃꯤ ꯑꯦꯃꯤꯂꯤ ꯃꯄꯥꯅ ꯉꯥꯡꯂꯤꯕꯗꯨ ꯃꯅꯥꯗꯒ ꯍꯥꯞꯂꯝꯗꯦ ꯗꯦꯗꯤ ꯑꯩ ꯃꯅꯤꯄꯨꯔꯗ ꯆꯠꯂꯅꯤ ꯀꯔꯤ ꯍꯥꯏꯕ ꯏꯆꯥꯇꯣꯝꯕꯤ ꯃꯗꯨ ꯍꯥꯏꯒꯅꯨ ꯏꯄꯥꯅ ꯅꯪꯅ ꯍꯥꯏꯕꯗ ꯌꯥꯗꯨꯅꯇ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯥ ꯃꯗꯨꯗꯗꯤ ꯍꯥꯏꯒꯅꯨ ꯗꯦꯗꯤ ꯀꯔꯤꯒꯤꯅꯣ ꯗꯦꯗꯤꯅ
ꯑꯩꯅ ꯃꯅꯤꯄꯨꯔ ꯆꯠꯀꯦ ꯍꯥꯏꯕꯗ ꯗꯦꯗꯤꯅ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯤꯁꯤꯕꯣ? ꯊꯣꯃꯥꯁ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯔꯤꯁꯨ ꯍꯥꯏꯗ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯄꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯕꯨ ꯑꯣꯏꯔꯦ ꯑꯦꯃꯦꯂꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯈꯣꯏꯗꯧ ꯊꯤꯠꯄ ꯍꯥꯏꯕꯗꯣ꯫ ꯃꯄꯥꯅ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯑꯦꯃꯦꯂꯤꯗꯣ ꯁꯥꯎꯅ ꯃꯥꯒꯤ ꯀꯥꯗ ꯀꯥꯈꯤꯔꯝꯃꯤ꯫ ꯏꯆꯥꯇꯣꯝꯕꯤ, ꯏꯄꯥꯅ ꯅꯪꯕꯨ ꯃꯅꯤꯄꯨꯔꯗ ꯆꯠꯄ ꯊꯤꯡꯂꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦꯅꯦ꯫ ꯏꯆꯥꯅ ꯃꯅꯤꯄꯨꯔꯗ ꯂꯩꯒꯦ ꯍꯥꯏꯔꯛꯂꯕꯗꯤ ꯏꯄꯥꯗꯤ ꯀꯔꯝꯅ ꯑꯁꯤꯗ ꯏꯇꯣꯝꯇ ꯂꯩꯍꯧꯒꯅꯤ? ꯑꯁꯤ ꯈꯟꯅ ꯊꯣꯃꯥꯁ ꯋꯥꯈꯜ ꯋꯥꯅ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥꯅꯗ ꯑꯦꯃꯦꯂꯤꯗꯣ ꯇ꯭ꯔꯣꯂꯤ ꯑꯃ ꯄꯥꯏꯔꯒ ꯀꯨꯝꯊꯔꯛꯂꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯏꯆꯥꯇꯣꯝꯕꯤ, ꯗꯦꯗꯤ, ꯑꯩ ꯃꯅꯤꯄꯨꯔꯗ ꯆꯠꯂꯅꯤ꯫ ꯍꯟꯗꯛꯇꯤ ꯗꯦꯗꯤꯅ ꯑꯩꯕꯨ ꯈꯥꯝꯕꯤꯔꯅꯨ꯫ ꯐꯔꯦ, ꯏꯆꯥꯅ ꯑꯗꯨ ꯌꯧꯅ ꯂꯦꯞꯂꯕꯗꯤ ꯏꯄꯥ ꯈꯥꯝꯃꯔꯣꯏ꯫ ꯑꯦꯃꯦꯂꯤꯒꯤ ꯃꯄꯥꯕꯨꯡꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯏꯉꯛꯉꯛꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯊꯦꯡꯛ ꯌꯨ ꯗꯦꯗꯤ꯫ ꯑꯗꯨꯕꯨ ꯏꯆꯥꯇꯣꯝꯕꯤ, ꯏꯄꯥꯅ ꯍꯥꯏꯕ ꯋꯥ ꯑꯃꯗꯤ ꯌꯥꯕ ꯇꯥꯕ꯫ ꯀꯔꯤ ꯋꯥꯅꯣ ꯗꯦꯗꯤ? ꯑꯩꯅ ꯌꯥꯕ ꯉꯝꯗꯕ ꯑꯣꯏꯔꯕꯗꯤ ꯌꯥꯊꯣꯛꯂꯒ ꯂꯣꯏꯔꯦ꯫ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯃꯥꯁꯇꯨ ꯃꯣꯃꯣꯟ ꯅꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯒꯤ ꯃꯀꯣꯛꯇ ꯅꯥꯟꯕꯤꯔꯒ ꯃꯅꯤꯄꯨꯔꯗ ꯀꯨꯏꯅ ꯂꯩꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯑꯦꯃꯦꯂꯤꯗꯣ ꯀꯟꯅ ꯅꯣꯛꯊꯣꯔꯛꯑꯝꯃꯤ꯫ ꯗꯦꯗꯤ, ꯑꯩ ꯀꯩꯁꯨ ꯀꯨꯏꯅ ꯂꯩꯔꯛꯑꯣꯏ꯫ ꯃꯐꯝꯗꯣ ꯑꯩꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯕꯒꯤ ꯑꯩ ꯑꯃꯨꯛꯇꯪꯗꯤ ꯆꯠꯅꯤꯡꯕꯒꯤꯅꯤ ꯆꯠꯂꯤꯁꯤ꯫ ꯐꯔꯦ, ꯏꯆꯥꯅ ꯀꯣꯛ ꯐꯥꯎꯕ ꯆꯤꯛꯇꯅ ꯆꯠꯄ ꯑꯣꯏꯖꯔꯣ꯫ ꯑꯦꯃꯦꯂꯤ ꯃꯄꯥꯕꯨꯡꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯂꯝꯂꯒ ꯂꯟꯗꯟ ꯊꯥꯗꯣꯛꯇꯨꯅ ꯃꯅꯤꯄꯨꯔ ꯃꯥꯏꯀꯩ ꯄꯥꯡꯈꯤꯔꯝꯃꯤ꯫ ꯑꯦꯃꯦꯂꯤ ꯃꯅꯤꯄꯨꯔ ꯌꯧꯔꯕꯗ ꯃꯄꯥꯕꯨꯡꯒꯤ ꯌꯨꯝ ꯇꯝꯅ ꯇꯦꯛꯁꯤ ꯇꯣꯡꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯥꯎꯔꯕ ꯒꯦꯠꯇꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯝꯃꯤ꯫ ꯑꯁꯨꯛ ꯆꯥꯎꯕ ꯌꯨꯝꯁꯦ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯀꯅꯥꯁꯨ ꯂꯩꯅꯗꯅ ꯂꯩꯕꯒꯤ ꯀꯌꯥꯗꯤ ꯐꯤꯕꯝ ꯊꯤꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯦꯃꯦꯂꯤꯗꯣ ꯒꯦꯠꯇꯨ ꯍꯥꯡꯂꯒ ꯃꯅꯨꯡ ꯆꯪꯂꯝꯃꯤ꯫ ꯃꯅꯨꯡ ꯆꯪꯂꯛꯄ ꯃꯇꯝꯗ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯑꯦꯃꯦꯂꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯆꯥꯎꯈ꯭ꯔꯕ ꯏꯪꯈꯣꯜꯗꯣ ꯅꯥꯄꯤꯅ ꯄꯨꯡꯁꯣꯡ ꯁꯣꯡꯂꯝꯃꯤ꯫ ꯗꯦꯗꯤꯅ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯃꯐꯝꯁꯤꯗ ꯈꯣꯡ ꯇꯥꯔꯦ ꯍꯥꯏꯅ ꯁꯤꯈꯥꯡ ꯈꯥꯡꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ꯫ ꯃꯥꯅ ꯋꯦꯁꯇꯔꯟ ꯀꯜꯆꯔꯗ ꯑꯁꯨꯛ ꯂꯨꯞꯂꯤꯕꯁꯤꯕꯨ ꯀꯔꯤ ꯋꯥꯈꯟꯗꯅꯣ ꯈꯪꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯦꯃꯦꯂꯤꯗꯣ ꯌꯨꯝꯖꯥꯎꯗꯨꯒꯤ ꯁꯣ ꯍꯥꯡꯂꯒ ꯏꯃꯨꯡꯗ ꯇꯞꯅ ꯆꯪꯂꯝꯃꯤ꯫ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯃꯌꯥꯏ ꯀꯥꯗꯒꯤ ꯍꯦꯛ ꯊꯪꯅꯕ ꯑꯗꯨꯗ ꯆꯪꯂꯨꯕ ꯃꯇꯝꯗ ꯃꯃꯥ ꯏꯕꯦꯝꯃꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯐꯣꯇꯣ ꯑꯃ ꯆꯥꯎꯅ ꯐ꯭ꯔꯦꯝ ꯆꯟꯗꯨꯅ ꯊꯦꯠꯂꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯏꯃꯥ, ꯉꯁꯤꯗꯤ ꯅꯆꯥ ꯏꯃꯥꯅ ꯑꯔꯣꯏꯕ ꯌꯦꯍꯤꯞ ꯇꯥꯟꯈꯤꯕ ꯃꯐꯝ ꯑꯁꯤꯗ ꯊꯨꯡꯂꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯦꯃꯦꯂꯤꯗꯣ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯄꯥꯜꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯧꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯦꯃꯦꯂꯤꯗꯣ ꯊꯨꯅ ꯃꯄꯥꯜꯗ ꯊꯣꯔꯛꯑꯝꯃꯤ꯫ ꯅꯤꯅꯦ, ꯇꯥꯆꯧꯅ ꯅꯪ ꯁꯤꯗ ꯆꯠꯈꯤ ꯈꯔ ꯌꯦꯡꯁꯤꯜꯂꯣ ꯍꯥꯏꯔꯛꯏ꯫ ꯄꯥꯎ ꯍꯦꯛ ꯍꯥꯏꯔꯛꯄꯒꯅꯤ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ꯫ ꯀꯌꯥꯝ ꯀꯨꯏꯔꯦ ꯅꯪꯅ ꯌꯧꯔꯛꯄꯗꯤ? ꯀꯨꯏꯗ꯭ꯔꯤꯌꯦ, ꯍꯧꯖꯤꯛꯇ ꯌꯧꯔꯛꯇ ꯉꯥꯏꯔꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯦꯃꯦꯂꯤꯒ ꯊꯣꯏꯕꯤꯒꯗꯣ ꯋꯥꯔꯤ ꯁꯥꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯤꯅꯗꯤ ꯑꯦꯃꯦꯂꯤꯗꯣ ꯃꯈꯣꯏꯗ ꯑꯣꯏꯅ ꯂꯩꯍꯟꯅꯤꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯦꯃꯦꯂꯤꯅ ꯌꯥꯗꯕ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯇꯣꯟꯗꯨ ꯑꯣꯏꯅ ꯊꯥꯔꯛꯂꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯦꯃꯦꯂꯤ, ꯅꯤꯅꯦꯁꯨ ꯊꯕꯛ ꯈꯔ ꯂꯩꯍꯧꯔꯤ꯫ ꯑꯩ ꯍꯧꯖꯤꯛꯀꯤꯗꯤ ꯍꯟꯈ꯭ꯔꯒꯦ꯫ ꯑꯩꯅ ꯍꯟꯈꯤꯕꯒ ꯇꯣꯟꯗꯣ ꯅꯪꯒ ꯂꯩꯃꯤꯟꯅꯅꯕ ꯊꯥꯔꯛꯑꯒꯦ꯫ ꯍꯣꯏ ꯅꯤꯅꯦ, ꯑꯗꯨꯗꯤ ꯑꯩ ꯊꯤꯟꯗꯣꯛꯀꯦ ꯑꯃꯨꯛꯀ꯫ ꯍꯣꯏ ꯅꯤꯅꯦ, ꯑꯗꯨꯗꯤ ꯑꯩ ꯊꯤꯟꯗꯣꯛꯀꯦ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯆꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯗꯣ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯦꯃꯦꯂꯤꯁꯨ ꯃꯅꯦꯅ ꯆꯠꯈ꯭ꯔꯕꯗ ꯏꯃꯨꯡꯗꯨ ꯇꯞꯅ ꯁꯤꯠꯆꯤꯟ ꯁꯦꯡꯖꯤꯟꯕ ꯍꯧꯔꯝꯃꯤ꯫ ꯌꯨꯝꯗꯣ ꯃꯇꯝ ꯀꯨꯏꯅ ꯃꯤ ꯂꯩꯅꯗꯕ ꯑꯣꯏꯕꯒꯤ ꯌꯥꯝꯅꯁꯨ ꯃꯣꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯃꯥꯒꯤ ꯀꯥꯗ ꯎꯄꯨ ꯃꯆꯥ ꯑꯃꯗ ꯗꯥꯏꯔꯤ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯦꯃꯦꯂꯤ ꯗꯥꯏꯔꯤ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯄꯥꯕ ꯍꯧꯔꯝꯃꯤ꯫ ꯁꯅꯥꯅ, ꯉꯁꯤꯗꯤ ꯌꯥꯎꯁꯪ ꯍꯧꯕ ꯅꯨꯃꯤꯠꯅꯤꯅ ꯇꯞ ꯇꯥꯕ ꯃꯈꯩ ꯀꯦꯊꯔꯒ ꯂꯩꯀꯥꯏꯁꯦ ꯁꯤꯟꯕ ꯊꯨꯡꯅ ꯁꯦꯜ ꯈꯥꯏꯕ ꯆꯠꯄ ꯍꯥꯏꯕꯗꯨꯅꯤ꯫
ꯀꯥꯟꯅꯗꯦ ꯂꯥꯏꯖ ꯍꯣꯏꯗ ꯑꯣꯏꯅ ꯆꯠꯂꯨꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯗꯣ ꯆꯥꯟꯅꯖꯕꯤ ꯃꯔꯨꯞ ꯂꯥꯏꯖ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯁꯅꯥ ꯂꯥꯏꯖ ꯍꯣꯏꯗ ꯌꯧꯔꯛꯄ ꯃꯇꯝꯗ ꯂꯥꯏꯖꯗꯣ ꯃꯃꯥꯒ ꯀꯟꯅ ꯂꯥꯎꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯁꯅꯥꯗꯣ ꯇꯨꯃꯤꯟꯅ ꯂꯥꯏꯖꯒꯤ ꯀꯥꯗ ꯆꯪꯂꯛꯑꯝꯃꯤ ꯂꯥꯏꯖꯅ ꯍꯤꯡꯆꯥꯕꯤ ꯅꯪꯗꯤ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯏꯕ ꯅꯪꯅ ꯅꯣꯏ ꯏꯃꯥꯒ ꯂꯥꯎꯅꯔꯤꯉꯩꯗ ꯀꯩꯒꯤꯅꯣ ꯏꯃꯥꯒ ꯈꯠꯅꯔꯤꯕꯣ 이비엠아 ꯑꯩꯅꯗꯤ ꯌꯥꯎꯁꯪꯒꯤ ꯐꯨꯔꯤꯠ ꯑꯃꯠꯇ ꯂꯩꯕꯤꯌꯨ ꯍꯥꯏꯔꯨꯕ ꯊꯥꯏꯅꯉꯩꯒꯤ ꯋꯥꯔꯤ ꯃꯌꯥꯝꯗꯣ ꯀꯣꯊꯣꯛꯇꯅ ꯈꯟꯅꯕ ꯍꯧꯔꯛꯏꯕ 이비엠아 ꯑꯩꯅꯗꯤ ꯌꯥꯎꯁꯪꯒꯤ ꯀꯔꯤ ꯀꯔꯝ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯋꯥ ꯈꯟꯅꯕ ꯂꯥꯛꯏꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯌꯥꯎꯁꯪꯒꯤ ꯋꯥ ꯈꯟꯅꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯊꯣꯏꯁꯨ ꯌꯥꯎꯁꯪ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯅ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯅꯣꯏ ꯑꯅꯤꯗꯤ ꯅꯕꯨꯛ ꯌꯥꯝꯅ ꯐꯩꯅ ꯑꯩꯒ ꯌꯥꯎꯗꯕꯤ ꯋꯥ ꯈꯟꯅꯕꯒ ꯂꯣꯏꯔꯝꯃꯤ ꯂꯥꯏꯖꯅ ꯌꯥꯔꯦ ꯏꯕꯦꯝꯃ ꯑꯃꯨꯛ ꯄꯩꯊꯣꯛꯇꯅ ꯂꯩꯔꯅꯨ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯁꯤꯗ ꯐꯝꯃꯨꯂꯥꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯅ ꯊꯣꯏꯗꯨ ꯆꯤꯡꯁꯤꯜꯂꯒ ꯐꯃꯨꯡ ꯃꯆꯤꯗ ꯐꯝꯍꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯀꯔꯤ ꯀꯔꯤ ꯁꯦꯠ ꯆꯥꯁꯤꯒꯦ ꯍꯥꯏꯅꯁꯨ ꯈꯟꯅꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯔꯒ ꯁꯅꯥꯒ ꯊꯣꯏꯒꯗꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯌꯧꯔꯛꯂꯕꯗ ꯁꯅꯥꯗꯣ ꯂꯩꯖꯕꯤ ꯊꯥꯗꯅ ꯀꯦꯔꯝꯃꯤ ꯑꯁꯤ ꯑꯣꯏꯔꯕꯗꯤ ꯌꯥꯔꯦ ꯂꯥꯏꯖꯒ ꯊꯣꯏꯒꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯁꯤꯟꯕ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯑꯩꯕꯨ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯍꯧꯕ ꯆꯠꯄꯅ ꯐꯗꯧ ꯃꯥꯜꯂꯦ ꯑꯁꯤ ꯈꯟꯅ ꯁꯅꯥꯗꯣ ꯃꯃꯥꯗ ꯃꯅꯝ ꯅꯝꯍꯜꯂꯒ ꯂꯥꯏꯖ ꯍꯣꯏ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯂꯥꯏꯖꯒ ꯊꯣꯏꯒꯁꯨ ꯅꯣꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯔꯒ ꯂꯥꯛꯄ ꯊꯦꯡꯅꯔꯝꯃꯤ ꯁꯅꯥꯅ ꯑꯩꯗꯤ ꯅꯣꯏ ꯑꯅꯤ ꯂꯥꯛꯃꯟꯗꯕꯗꯨꯗ ꯀꯩꯗꯧꯔꯕꯅꯣ ꯈꯟꯅ ꯂꯥꯛꯏꯅꯤ ꯊꯣꯏꯅ ꯍꯣ ꯂꯥꯏꯖꯁꯦ ꯃꯃꯥꯒ ꯑꯃꯨꯛ ꯂꯥꯎꯅ ꯂꯩꯔꯝꯃꯦ ꯑꯗꯨꯗꯒꯤ ꯑꯩꯅꯅꯦ ꯆꯤꯡꯂꯒ ꯄꯨꯔꯛꯏꯅꯤ ꯁꯅꯥꯅ ꯏꯕꯦꯝꯃ ꯅꯪꯅꯕ ꯅꯣꯏ ꯏꯃꯥꯒ ꯂꯥꯎꯅꯕꯁꯦ ꯂꯥꯎꯅꯩꯍꯦ ꯑꯣꯏꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯀꯅꯥꯒꯤ ꯏꯃꯨꯡꯗꯒꯤ ꯍꯥꯟꯅ ꯆꯪꯕ ꯍꯧꯁꯤꯒꯦ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ ꯃꯇꯥꯡ ꯑꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯉꯥꯎꯕꯤ ꯊꯝꯕꯥꯜꯗꯨ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯏꯕꯦꯟ ꯑꯍꯨꯝ ꯅꯁꯨꯒꯤ ꯅꯥꯀꯊꯦꯡ ꯄꯩꯁꯥ ꯄꯤꯔꯛꯑꯣ ꯂꯥꯏꯖꯅ ꯆꯠꯊꯣꯛꯑꯦ ꯀꯗꯥꯏꯗꯒꯤ ꯍꯩꯖꯤꯟꯗꯅ ꯑꯃꯨꯛ ꯊꯦꯡꯅꯔꯤꯅꯣ ꯈꯪꯗꯦ ꯃꯁꯤꯒꯤ ꯑꯉꯥꯎꯕꯤꯁꯦ ꯑꯃꯨꯛ ꯊꯦꯡꯅꯔꯦꯕ ꯊꯣꯏꯅ ꯗꯥꯎꯒꯅꯦ ꯑꯃꯠꯇ ꯌꯥꯔꯣꯏ ꯇꯧꯔꯤꯁꯦ ꯁꯅꯥꯅ ꯌꯥꯔꯤꯁꯦ ꯃꯥꯒ ꯃꯥꯟꯅꯔꯣꯏꯁꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯩꯈꯣꯏꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯤꯡꯗꯨꯅ ꯄꯨꯈꯤꯔꯝꯃꯤ ꯑꯉꯥꯎꯕꯤ ꯊꯝꯕꯥꯜꯗꯨꯁꯨ ꯃꯈꯣꯏꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯁꯨꯛꯇꯣꯛꯂꯒ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨꯁꯨ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯁꯦꯜ ꯈꯥꯏꯔꯝꯃꯤ ꯊꯣꯏꯅ ꯑꯇꯥꯕ ꯁꯦꯜꯁꯤꯕꯨ ꯃꯁꯤꯡ ꯊꯤꯈꯤꯁꯦ ꯍꯥꯏꯔꯣ ꯂꯥꯏꯖꯅ ꯊꯦꯡꯂꯦ ꯍꯌꯦꯡ ꯑꯣꯏꯅ ꯊꯤꯔꯁꯤ ꯁꯅꯥꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯊꯣꯏ ꯅꯪꯅ ꯄꯥꯏꯁꯤꯜꯂꯣ ꯑꯗꯨꯗꯤ ꯌꯨꯝꯗ ꯍꯟꯅꯔꯁꯤ ꯑꯩꯁꯨ ꯆꯪꯍꯧꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥ ꯃꯌꯨꯝꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯑꯅꯤꯗꯨꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯡꯊꯤꯜꯗ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯀꯦꯊꯔꯒ ꯂꯝꯕꯤꯗ ꯊꯧꯔꯤ ꯊꯠꯇꯨꯅ ꯒꯥꯔꯤ ꯑꯔꯥꯛꯄꯗꯒꯤ ꯁꯦꯜ ꯈꯥꯏꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯃꯥꯁꯁꯨ ꯃꯔꯨꯞ ꯈꯔꯒ ꯕꯨꯂꯦꯠ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ ꯂꯥꯏꯖꯅ ꯁꯅꯥ ꯑꯥꯗ ꯂꯥꯛꯏꯕ ꯄꯥꯔꯇꯤꯁꯦ ꯌꯦꯡꯕꯗ ꯑꯗꯨꯝ ꯌꯥꯗ꯭ꯔꯣ ꯁꯅꯥꯅ ꯌꯥꯔꯦ ꯏꯕꯦꯝꯃ ꯃꯁꯛꯁꯤꯡꯁꯤꯒ ꯒꯨꯂꯤ ꯆꯥꯕ ꯑꯣꯏꯔꯝꯃꯗꯤ ꯌꯥꯅꯤ ꯌꯥꯝꯅ ꯊꯣꯏꯅ ꯀꯔꯤꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯂꯣꯟꯅ ꯉꯥꯡꯅꯔꯤꯗꯨꯅ ꯊꯣꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯅꯥꯅ ꯂꯥꯏꯖꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯆꯤꯔꯣꯜ ꯇꯧꯔꯛꯂꯝꯃꯤ ꯃꯇꯥꯡ ꯆꯥꯅ ꯊꯣꯃꯥꯁ ꯍꯣꯏ ꯀꯥꯡꯕꯨꯁꯨ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯃꯥꯡꯗ ꯕꯨꯂꯦꯠꯁꯤꯡꯗꯨ ꯁꯠ ꯈꯥꯝꯂꯝꯃꯤ ꯂꯩꯁꯥꯕꯤꯁꯤꯡ ꯑꯕꯦꯔ ꯈꯤꯇ ꯇꯩꯖꯒꯦ ꯌꯥꯒꯗ꯭ꯔꯣ ꯂꯥꯏꯖꯅ ꯑꯕꯦꯔ ꯇꯩꯒꯦ ꯍꯥꯏꯔꯗꯤ ꯂꯨꯄꯥ 100 ꯑꯗꯨꯒꯤꯕꯨ ꯄꯤꯊꯣꯛꯁꯤꯉꯥꯏ ꯑꯗꯣ ꯑꯩꯗꯤ ꯃꯌꯥꯏ ꯊꯪꯕꯤ ꯈꯔ ꯑꯄꯤꯛꯄꯤꯁꯤꯗ ꯇꯩꯅꯤꯀꯣ ꯁꯅꯥꯅ ꯑꯁ ꯇꯜꯂꯦ ꯅꯣꯏꯁꯤꯗꯤ ꯊꯣꯏꯅ ꯌꯥꯔꯦ ꯀꯣꯛꯇ ꯍꯦꯜꯂꯣ ꯂꯨꯄꯥ 100ꯅꯤ ꯁꯅꯥꯁꯨ ꯍꯥꯏꯐꯦꯠ ꯁꯨꯛꯇꯣꯛꯂꯒ ꯊꯣꯃꯥꯁꯅ ꯑꯕꯦꯔ ꯇꯩꯒꯦ ꯍꯥꯏꯕꯗꯣ ꯇꯩꯍꯜꯂꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯊꯣꯃꯥꯁ ꯍꯣꯏꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯆꯨꯝꯅ ꯂꯣꯏꯅꯕꯗꯒꯤ ꯊꯣꯃꯥꯁꯀ ꯁꯅꯥꯒꯗꯣ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯕꯒꯤ ꯃꯔꯤ ꯂꯩꯅꯕꯁꯨ ꯍꯧꯔꯛꯂꯝꯃꯤ
Da Thomas, kaigino nangna Western culture sibo asung ngauri sibo? Khangde iso. Ado ide Western gi pizza saksa. Moi punsi mahingsa yamna pame. Ado ide akhoi gi inat chana biasa yokhat pe yamna pame. Hayeng wai tum dei bani sa. Wakhal chanarak tadana fibam tariko. Asi haidana makhoi ani do. Thomas ki phagi manba wahai da noklami. Adubu makhoi ani do amana amagi wakhalon khangna chatminarami. Asumna loinarakpana magi matik jaba sinpham amamam paina duna lohonglami. Adubu lohongba ikui dana Thomas na sanada London chatpagi wafam ado haudoraklami. Madu sanana yaramde. Madagi Thomas magi nupibu thanamduna London chatkirami. Sana mapurayabana haudoklam labada amuka. Sana mapurayabana hundoklam labada chawraba yumduda mapuraybagi minungsi phangdana awaba kaya khangduna arayba matam ngaiduna lekhirami. Diary adu paaba loirakpada Emily do Ima na suwana lilamgani haibase Najana nongmata kalludabane. Asi haiduna Emily do mamabu kauduna kablami. Matamdada mapaldagi mina kaubagi khonjelama taraklami. Madu tabada Emily do tarakliba mapidu makuna fatfatay tholaga mapalda thoraklami. Don nangla abo ahoy nama lao imungda changasi. Asi haiduna Emily ga ton gado imungda changkhirami. Asum tawna Emily do ton ga yumda leiminaduna tona Emily bu Manipuri faza mafam kayada pubirami. Emily masado thabaki tension leramba mayamdo faza ba mafam mayamdo yenglubadagi wakhando khare yanglami. Asuk faza mafam asibo derina sasiyadri siso angakpani. Inama aikhoi mana haibada mamodi lohongba ikui dana London da adum laikre hai. Aduga Manipur so nongmata lakti hai. Adubu karigino? Aisu karigino khangdeda. Ado derigi mamanaba amana haibadadi aikhoi dedi se Western culture da yamna ngausei hai. Ado imadi aikhoi maitai gi ina lainingda yamna ngausaba oiramale. Anduda dediga imaga yamna kanna saunakhiba gumba ama leiba male. Asi haiduna makhoi ani do wari watai ngahak tawraga mayumda halaklami. Asumna numit khara leiraba tungda Emily do amuk London da hankhirami. Emily masada matam khara potharuraga research center da amuk nauna thabak karaklami. Victor na ma'am sir nadi ma'am se tha ongi lipi khidane aduga kaino hafta amakhakta ngairi thaba amuk lakpa horisibo sir na ngangloidro kaisu ngangloida ai pothaba yaba khara potharure asuk naha oiribaina pothabada matam lawba hongnade. Asi haidana Emily magi mathauda mamayo silami. Emily brought the formula khara iri aduga wakhanda su kari karamna hena sufficient oiba yagani haina asum khalami. Ai gi ariba loksing siznaduna yamna thuna time travel tawbagi machine cha mapung phandaba yade. Aduga past chatuna imaga dediga thengnakiba do semtoknudaba yade. Imana wana lenkhiba punsi marina do aina semtoktaba yade. Asi khanna Emily do mahaki invention adubu mapung phanabu wakhalda khanduna leirami. Asumna matam khara haukrabagi tungda Emily do mahakna nauna sariba machine adugi changyeng do masama machine du tonglage haina khalami. Aduna saba loibada ngairiba machine adu da famlami. Dixie machine on do. Yes ma'am. Asi haiduna robot aduna time machine adubu on torami. Machine adu on hek tawbaga akoiba aduda electric current chelaklami. Aduga khanghaudana machine adu mitna kukpada ahanbadadi mangkhirami. Tawribadu wa haigi haina changlakpa Victor na urami. Madu ubada Victor do Professor Max da pau tamba chenkhirami. Asomdana Emily do ahangba tarangda machine tongduna asum chatlami. Matamki khongsatta chatpasisu
ꯂꯝꯕꯦꯜ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯕ ꯖꯥꯠ ꯑꯣꯏꯔꯦ ꯑꯁꯤ ꯈꯟꯅ ꯁꯨꯝ ꯂꯥꯛꯄꯅ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯂꯝꯍꯥꯡ ꯑꯃꯗ ꯇꯥꯁꯤꯜꯂꯝꯃꯤ ꯑꯌꯣ ꯑꯁ ꯀꯔꯥꯏ ꯂꯝꯕ ꯑꯣꯏꯔꯖꯥꯠꯅꯣ ꯑꯁꯤ ꯍꯥꯏꯗꯅ ꯑꯦꯃꯦꯂꯤꯗꯣ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯝꯃꯤ ꯃꯇꯝꯗꯨꯗ ꯅꯨꯄꯥ ꯈꯔꯅ ꯑꯉꯥꯎꯕꯤ ꯑꯃꯕꯨ ꯇꯥꯟꯅꯔꯛꯂꯤꯕꯗꯨ ꯎꯔꯝꯃꯤ ꯀꯔꯤꯅꯣ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯣ ꯀꯥꯟꯅꯗꯦ ꯁ꯭ꯋꯥꯏꯗ ꯃꯔꯨꯝ ꯑꯃꯗ ꯂꯩꯁꯤꯜꯂꯒ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ ꯑꯁꯤ ꯈꯟꯅ ꯑꯦꯃꯦꯂꯤꯗꯣ ꯃꯔꯨꯝ ꯑꯃꯗ ꯂꯩꯁꯤꯜꯂꯒ ꯂꯩꯔꯝꯃꯤ ꯑꯉꯥꯎꯕꯤ ꯊꯝꯕꯥꯜ ꯅꯪ ꯍꯧꯖꯤꯛꯇꯤ ꯀꯔꯥꯏꯗ ꯆꯦꯟꯗꯧꯔꯤꯕ ꯑꯩꯅ ꯅꯣꯏꯗ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯈ꯭ꯔꯦ ꯅꯣꯏꯅ ꯑꯩꯕꯨ ꯐꯥꯗꯧꯒꯤ ꯇꯧꯔꯤꯁꯦ ꯅꯨꯄꯥ ꯑꯃꯅ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯇꯧꯗꯦꯗ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯍꯦꯔꯣꯅꯤ ꯄꯤꯌꯨ ꯍꯥꯏꯕꯅꯤꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯅꯤ ꯑꯍꯨꯝꯗꯨ ꯑꯉꯥꯎꯕꯤ ꯊꯝꯕꯥꯜ ꯇꯝꯅ ꯆꯪꯁꯤꯜꯂꯝꯃꯤ ꯑꯦꯃꯦꯂꯤꯅ ꯍꯦ ꯀꯩꯅꯣ ꯇꯧꯔꯤꯗꯣ ꯍꯥ ꯅꯨꯄꯥ ꯑꯅꯤ ꯑꯍꯨꯝꯗꯣ ꯑꯦꯃꯦꯂꯤꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯃꯉꯣꯟꯂꯣꯝꯗ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯂꯝꯃꯤ ꯅꯨꯄꯥ ꯑꯃꯅ ꯏꯇꯥꯎ ꯑꯁꯤꯗꯤ ꯇꯤꯟꯗꯨꯝ ꯆꯨꯝꯃꯤꯍꯦ ꯅꯨꯄꯥ ꯑꯃꯅ ꯀꯟꯅꯗꯤ ꯏꯇꯥꯎ ꯑꯁꯤꯁꯨ ꯍꯦꯛꯇ ꯐꯥꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯅꯤ ꯑꯍꯨꯝꯗꯣ ꯑꯦꯃꯦꯂꯤ ꯇꯝꯅ ꯆꯪꯁꯤꯜꯂꯛꯑꯝꯃꯤ ꯃꯇꯝꯗꯨꯗ ꯑꯦꯃꯦꯂꯤꯗꯣ ꯃꯥꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯁ꯭ꯄ꯭ꯔꯦ ꯑꯃ ꯂꯧꯊꯣꯔꯛꯂꯒ ꯅꯨꯄꯥ ꯑꯅꯤ ꯑꯍꯨꯝꯗꯨꯗ ꯀꯥꯞꯁꯤꯜꯂꯝꯃꯤ ꯈꯪꯂꯕ ꯅꯣꯏ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯦꯃꯦꯂꯤꯅ ꯑꯉꯥꯎꯕꯤ ꯊꯝꯕꯥꯜꯒꯤ ꯃꯈꯨꯠ ꯁꯝꯂꯒ ꯆꯦꯟꯈꯤꯔꯝꯃꯤ ꯀꯔꯤ ꯆꯠꯈ꯭ꯔꯦ ꯅꯨꯄꯥ ꯑꯃꯅ ꯃꯤꯠꯇꯒ ꯁ꯭ꯄ꯭ꯔꯦ ꯀꯥꯞꯁꯤꯜꯂꯝꯗꯅ ꯐꯛꯅꯕ ꯊꯤꯁꯤ ꯏꯇꯥꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯃꯔꯤꯗꯨ ꯆꯦꯟꯈ꯭ꯔꯤꯕ ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯥꯟꯅꯔꯛꯑꯝꯃꯤ ꯑꯁꯣꯝꯗꯅ ꯑꯦꯃꯦꯂꯤꯒ ꯊꯝꯕꯥꯜꯒꯗꯣ ꯃꯥꯏꯀꯩ ꯈꯪꯗ ꯄꯪꯆꯦꯟꯗ ꯆꯦꯜꯂꯝꯃꯤ ꯑꯦꯃꯦꯂꯤꯅ ꯋꯥꯔꯦ ꯁ꯭ꯋꯥꯏꯗ ꯉꯥꯛꯇ ꯄꯣꯊꯥꯈꯤꯁꯤ ꯄꯣꯊꯥꯔꯤꯉꯩꯗ ꯃꯈꯣꯏ ꯑꯃꯨꯛ ꯂꯥꯛꯑꯗꯤ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯣ ꯁ꯭ꯄ꯭ꯔꯦꯁꯤꯅꯅꯦ ꯑꯃꯨꯛ ꯀꯥꯞꯁꯤꯜ ꯂꯣꯏꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯁꯣꯔ ꯍꯣꯟꯗꯣꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡꯗ ꯅꯨꯄꯥ ꯑꯍꯨꯝ ꯃꯔꯤꯗꯨ ꯇꯥꯟꯅꯔꯛꯄꯗꯣ ꯅꯛꯁꯤꯜꯂꯛꯑꯝꯃꯤ ꯑꯦꯃꯦꯂꯤꯅ ꯂꯥꯛꯑꯣ ꯃꯣꯏꯁꯤ ꯌꯧꯁꯤꯜꯂꯛꯑꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯦꯃꯦꯂꯤꯅ ꯊꯝꯕꯥꯜꯒꯤ ꯃꯈꯨꯠ ꯁꯝꯂꯒ ꯑꯃꯨꯛ ꯆꯦꯟꯈꯤꯔꯝꯃꯤ ꯏꯇꯥꯎ ꯑꯅꯤꯗꯣ ꯑꯁꯣꯝꯗ ꯆꯦꯟꯈ꯭ꯔꯦ ꯇꯥꯟꯅꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯍꯨꯝ ꯃꯔꯤꯗꯨꯁꯨ ꯑꯦꯃꯦꯂꯤ ꯍꯣꯏꯒꯤ ꯇꯨꯡꯗ ꯇꯥꯟꯅꯈꯤꯔꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯃꯈꯣꯏ ꯑꯅꯤꯗꯣ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯊꯝꯕꯥꯜꯒ ꯑꯦꯃꯦꯂꯤꯒꯗꯣ ꯃꯤꯒꯤ ꯌꯦꯅꯈꯥꯗ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ ꯀꯥꯏꯗꯅꯣ ꯑꯩꯅ ꯂꯩꯔꯤꯁꯤꯕꯣ ꯊꯝꯕꯥꯜꯅ ꯏꯕꯦꯝꯃ ꯅꯪꯅ ꯂꯩꯔꯤꯁꯦ ꯂꯧꯊ꯭ꯔꯥꯎ ꯍꯥꯏꯗꯨꯗꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜꯗꯣ ꯅꯣꯛꯂ ꯅꯣꯛꯂꯒ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨ ꯎꯕꯗ ꯑꯦꯃꯦꯂꯤꯗꯣ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯑꯩꯅ ꯂꯩꯔꯤꯁꯤꯕꯨ ꯀꯗꯥꯏꯗꯅꯣꯁꯨ ꯈꯪꯗꯦꯅꯦ ꯑꯁꯤ ꯈꯟꯅ ꯑꯦꯃꯦꯂꯤꯗꯣ ꯃꯐꯝꯗꯨꯗꯒꯤ ꯍꯧꯒꯠꯂꯒ ꯊꯣꯛꯂꯛꯄꯗ ꯂꯝꯕꯤꯗ ꯌꯥꯎꯁꯪꯒꯤ ꯅꯤꯅꯤ ꯆꯟꯕ ꯅꯨꯃꯤꯠꯀꯤ ꯑꯉꯥꯡ ꯀꯌꯥꯅ ꯑꯕꯦꯔ ꯇꯩꯅꯗꯨꯅ ꯏꯁꯤꯡ ꯍꯩꯖꯤꯟꯅꯗꯨꯅ ꯇꯧꯔꯤꯕꯗꯨ ꯎꯔꯝꯃꯤ ꯀꯩꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ ꯌꯥꯎꯁꯪ ꯃꯅꯨꯡ ꯑꯣꯏꯔꯤꯖꯥꯠꯂꯣ ꯑꯁꯤ ꯈꯟꯅ ꯑꯦꯃꯦꯂꯤꯗꯣ ꯑꯉꯥꯡ ꯃꯌꯥꯝꯗꯨꯗ ꯉꯛꯅ ꯌꯦꯡꯂꯝꯃꯤ ꯑꯉꯥꯡ ꯃꯌꯥꯝꯗꯨꯁꯨ ꯑꯦꯃꯦꯂꯤ ꯎꯕꯗ ꯉꯛꯅ ꯌꯦꯡꯅꯔꯝꯃꯤ ꯀꯔꯤꯒꯤꯁꯨ ꯌꯦꯡꯂꯣꯏ ꯁꯦꯠꯂꯤꯕ ꯐꯤꯖꯦꯠ ꯑꯗꯣ ꯃꯩꯇꯩ ꯅꯨꯄꯤ ꯑꯃꯠꯇꯅ ꯁꯦꯠꯄ ꯐꯤꯖꯦꯠ ꯑꯣꯏꯗꯦ ꯑꯦꯃꯦꯂꯤꯗꯣ ꯑꯀꯣꯏꯕ ꯑꯗꯨꯗ ꯉꯛꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯁꯨ ꯑꯣꯏꯁꯤꯜꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯁꯅꯥꯗꯣ ꯃꯆꯨꯝ ꯇꯥꯔꯤꯈꯩ ꯀꯦꯔꯒ ꯊꯣꯛꯂꯛꯄ ꯎꯔꯝꯃꯤ ꯑꯦꯃꯦꯂꯤꯅ ꯏꯃꯥ ꯂꯥꯏꯖꯅ ꯀꯩꯅꯣꯅꯦ ꯍꯟꯗꯛꯇ ꯅꯧꯅ ꯉꯥꯎꯕ ꯅꯨꯄꯤ ꯑꯣꯏꯔꯖꯥꯠꯂꯣ ꯈꯨꯡꯉꯥꯎ ꯆꯥꯗꯦ ꯏꯕꯦꯝꯃ ꯂꯩꯁꯥꯕꯤ ꯑꯩꯈꯣꯏꯗꯕꯨ ꯏꯃꯥ ꯀꯥꯏꯅ ꯑꯦꯃꯦꯂꯤ ꯂꯥꯏꯖꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯋꯥꯈꯜ ꯂꯥꯛꯑꯝꯃꯤ ꯃꯍꯥꯛꯀꯤ ꯃꯃꯥꯁꯤ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤ ꯍꯥꯏꯕ ꯑꯦꯃꯦꯂꯤꯅ ꯃꯌꯥꯝ ꯑꯩꯒꯤ ꯃꯤꯡ ꯑꯦꯃꯦꯂꯤ ꯀꯧꯏ ꯃꯌꯥꯝꯒꯤ ꯇꯤꯟꯅꯁꯤꯅ ꯁꯅꯥꯅ ꯅꯪꯒꯤ ꯃꯤꯡ ꯑꯦꯃꯦꯂꯤ ꯀꯧꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯁꯤꯗ ꯐꯝꯃꯨ ꯂꯥꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯅ ꯑꯦꯃꯦꯂꯤꯗꯣ ꯐꯝꯐꯝ ꯊꯥꯔꯤꯕ ꯑꯗꯨꯗ ꯐꯝꯍꯜꯂꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯃꯥꯁ ꯍꯣꯏꯗꯣ ꯕꯨꯂꯦꯠ ꯊꯧꯔꯒ ꯂꯥꯛꯄꯗꯨ ꯎꯔꯝꯃꯤ ꯑꯦ ꯑꯁꯤꯗꯤ ꯗꯦꯗꯤꯅꯤꯅꯦ ꯑꯩꯈꯣꯏ ꯗꯦꯗꯤꯁꯤꯗꯤ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯑꯗꯨꯝ ꯅꯥꯞꯄꯤꯅꯦ ꯏꯃꯥꯒ ꯗꯦꯗꯤꯒꯁꯦ ꯊꯦꯡꯅꯍꯟꯕ ꯌꯥꯗꯦ ꯑꯁꯤ ꯈꯟꯅ ꯑꯦꯃꯦꯂꯤꯗꯣ ꯀꯔꯤ ꯎꯄꯥꯏ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ
Asum khallaba tungda Emily do mabuk thille lengle haiduna tharo tharo onba hauruklami. Sanana Laiza Emily sikinom tawri anakpa yum amada pusinaba tawsi. Asi haiduna makhoi ahumna Emily do thangduna purami. Asum tawna Emily na tawduna Sanaga Thomas ka thengnagadaba ado thengnahalamde. Asi oiradi imaga dediga thengnarai. Asi khana wakal nungairami. Adubu khanghauduna Emily gi masado mami sami olaklami. Sanana Emily kaina tawri isina ima ai chatlake. Asi haiduna Emily do Sanada osilaga Emily do makutna hairami. Aduga khudak anduda Emily do mahaki research center da Mason phampham maduda famlaklami. Emily mafam maduda halakpa aduda Mamitagi mapi taraklami. Victor na ma'am ki invention ase mapung phana maipakli. Aseng bro sir di Max na Emily good job. Sir ekhoi dedi punsida ahong leibra kari ahong balune ngaiko sir aina dedi ga imaga thengna na bahot na bane makhoi ni thengna dradi ai leise leirida bane. Emily ai wa haise ꯑꯩꯈꯣꯏꯅ ꯇꯥꯏꯝ ꯇ꯭ꯔꯦꯚꯦꯜ ꯇꯧꯕ ꯌꯥꯔꯁꯨ ꯍꯥꯟꯅ ꯊꯣꯛꯈꯤꯕ ꯏꯟꯁꯤꯗꯦꯟꯠ ꯑꯃꯠꯇ ꯆꯦꯟꯖ ꯇꯧꯕꯗꯤ ꯉꯝꯗꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯣꯠꯅꯔꯤꯕ ꯑꯗꯣ ꯀꯥꯟꯅꯔꯣꯏ. ꯃꯗꯨꯒꯤ ꯃꯍꯨꯠ ꯃꯍꯥꯛꯀꯤ ꯏꯟꯚꯦꯟꯁꯟ ꯑꯗꯨꯅ ꯑꯔꯤꯕ ꯃꯇꯝꯒꯤ ꯄꯨꯋꯥꯔꯤꯒꯤ ꯑꯣꯏꯕ ꯃꯇꯝꯗ ꯆꯠꯇꯨꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯒꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯅꯕ ꯍꯥꯏꯔꯛꯂꯝꯃꯤ. ꯃꯗꯨ ꯇꯥꯕꯗ ꯑꯦꯃꯦꯂꯤꯗꯣ ꯈꯤꯇꯪꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯗꯦ. ꯑꯗꯨꯕꯨ ꯃꯥꯒꯤ ꯏꯟꯚꯦꯟꯁꯟ ꯑꯗꯣ ꯃꯥꯏ ꯄꯥꯛꯂꯦ ꯈꯜꯂꯨꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ.